Lengakna war on drugs campaign CHANGSILLIBA masina manipur da drug asi hantarabra haibedi khangba ngamdri hauzik CHANGSILLIBA war on drug asidi political campaign amakhakni haina Cada gi general secretary Gitchandra mangangna phongdokre wafam asing asi Thobal Mela ground unity hall da collision against drugs and alcohol Cada amadi mahairuilup amaga punna sinduna let's change against substances abuse haiba theme da pangthokiba campaign amada haikibani Mahaki matung ina Manipur amasung Myanmar ga tainariba kilometer chahumga maudra manga sangba border da sambal Cada bana maram oiraga kilometer chani hena ahoba leire masigi khudongchaba lauraga drug pusilakpada thoina ngakningai oide Leiriba ahoba sing asidagi luna yadaba mawongda pusalakadoriba drug mayam asi aikoina yamna kupna yengba mathau tai Laibaki damakta aphaba thabak tawgani haina vote ka khiba MLA humpuna ngasi phawbada Manipur gi border asi mapung fana khagatpa ngamdrabasu Manipur lengakna India government ta masigi matangda akanba wafam amata thamba ngamdribanu haina hanki mahakna makhata na hai Manipur lengak asina war on drugs ta mateng pangbiu haina lauri makoina drug faba aduda manakta lepu hairibra hairaduna war on drugs mai pakna saugatkani haina CSO amadi community mayam ama wasak nakre adubu Chinda khak wasakpana yagadra hainasu hangladuna drug kanminasi hairagadi wasakpa khaktana yaroi chinga khutka manaba ama mathau tai maramaduna waron drugs da mateng pangani haiduna wasaktuna thoglakliba sing asi chinga khutka manabra haiba ama yamna kupna yengba mathau tai haiki Drug ki matangda Manipur lengakna CSOs amadi imalup mayamgi platform ama thampham thoi tungkoina chanaba yaba leihoba yaba war on drugs ki document ama phau laite war on drug haibasi law nate policy nate masidi miyamgi damak lengakna chathaba campaign amani hairaduna hauzik paliba lengak asina pandraba matamda campaign asi makhata na chathagadra chatharoidra haibasi hangningai oiba nungnangba wafam amani masina ek ama oihoraba natraga gazetted ta phongduna leihoba taragadi matung lakpa lengakna su makhata na chathakigani hairi masina ek ama oihoraba natraga gazetted ta Fongduna lehoba taragadi matung lakpa lengakna su makha chatharakani haiki Oji tasing Manipur war on drugs mai pahan ke ya wasan na lena to community ne ama to village leader ne ama to forum ne ama wasak na war on drugs pati bangani war on drugs koi sogatani na hai ne abo chinda ka kai ya ga adu chinda hai ko ni me abo kai ko chi so ye to je so war on drugs pati bangne adu ya ga ya se chinda ko ka mara ma change adu Manipur da ni war on drugs pati bangi ne to ni me ame masi ta se chinda ko ka mara da hai si ya ko ye ma change war on drugs se sin ke baat ko ek nate ai nate law nate policy nate gete ta pomba adumba makali ko cabinet wai amata nate Sidi tunakati lega asana tathadaba miyam se kanal bena kutuktra campaign makame adu hai ko campaign se ai mathanga budi palba se saka jannata adu kamne la komatanda sidi campaign se makha tathadaba sikana na guarantee to komate if ek amo horba policy no horba natraga mase gete ta komal hota agadi tungda la anu government bana masi follow up chakare